Ngasiso channel asina mayamgidamakta nungairaba wari ama puduna lakjare. Wari ase haudringagi mangoinana mafam kara thamjaramge madudi wari se mayamgi mafamda hana Pamelturi official haiba channel aduda khudol tambikhraba mai Soura boss haina Malemnganbi salamgi wari adu amuk khara semdoktuna repost oina sinthai story Manipur asida amu hapjabani. Masida mayamna wari sibu amuk tabiduna soikilan kiba yauragasu ngapiramu amadi writer se miyoi amakagdani adubu mingsi change tawjabana mayamna masida wari ase writer manade haina khanbidana basu haizari. Adudi mayam wari masa asida pukning singsinjari mayam punna wari se daminarasi. Luhen ayuktuda mafi mayamdo jakhaiduna isau kana langli. Mama lay masasangi machanupagi kada. Ure machanupa na phi mayam jakhairaga isau langli bado. Ibunga, kay na tawridubo? Ima, ay nangahan suwaiba phido sudribo. Adu likina thibane. Kanana subido iba? Nangi na phidubo. Ima, aigi phi phawbudi subiba yabani ko. Ho adu thoktanaba natro. Ay nupi puro na haido. Ho nupi leitraba. Asi haiduna luhen mapi sesili. Mama na amu makadai. Ho adudi ima hoi hainaurage. Yari haibiuranu. Ima hoi na haibado sikpi khara mani. Yongdagi olakpa kuidriba khara mani. Yari. Nang di kayam phajage. Nang na haijaiduba. Pakhang ariba sidiye. Ima, ai sakado office chajarage. Asi haiduna luhen thoki mama leimana. Hai, sak khone. Luhen di adu tadana gari thodokre leimana solhauri. Masi angang sidiba. Luhen uripokdagini mi wang chawi. Masaksu yengbada nupada nupa mali. Achumba chatli mi na mangonda aranba torokpa yade. Aduga isaude aduki matik kalli. Mahag beng amagi CEO oina puri mahagi chahina 32 suri aduna mayumda mamana pakhang ariba haina kawi. Office na isaw yamna kali haiduna magi makata wa staff singna Soura boss haina khangnei. Adubu adugi mingdudi luhen khangde. Leima mapureba na hundok piramlaba amani. Mahaki nupana lingkalamba bengtani masana CEO oina thabak puriba. Luhen gari adu thuna thorakpana nupi amada thenglui. Kana amu irzano thenga kansida idiba ko. Luhen sukum thari aduga nupi dugi manakta jangsinduna sopro. Aidi thurin thorakpane somna karamde jongsilaino. Nupi du sunga sai makai nantharubado luhen gi wahai du da sauni ni yangkhale. Luhen na ure ningthibi maithom madu ubada tamba kanagi thamoi samhatloi. Aduna mayaka aduna laikhri. Nupi du su saungna. Namitu udra. Nang nagari tharaga thengzilakpa natro. Luhen nupi du nanganglakpaduda mayaka rambadu gyan taraktuna nupi du gi waduda phingalei. Kaino nang namigi gari mamangda jongsilaga. Nupi du su saungulei. Kaino soisi kaino di haide. Aduga gari na su thengbiba. Aduga isau so mulang sinbiriba. Kai soke. Sokri yarani. Yani hospital da. Yani. Asi haiduna nupi do hagwatki aduga lambigi mataida satjangsinki. Luhen su soktre na nupi do na haibaduda masu gari ka duna thauraga chatkri. Nupi do matomda solawi. Sono bu chubra kaino khangdine nupani na. Asi haiduna nupi do makhongda kitang sokpaduga tamna mana chatlibadu chali. Asomda luhen office yorkli. Aduga thuna magi office room da changi. Nupa khara leirami luhen gi office room da. Aduga nupa mana sir pungse. Luhen sukhum lei. Loi ready oraba natro. Hoi sir. Phare horse. Hoi. Asumna moi nupa khara duga luhen gi room khara chawba amada changaktuna phamkhri. Aduga bank to ki piondu luhen na hari. Tatoma se. Che sidagi maming singse amamamta kobiro. Aduga thajanbiro. Hoi phagani sir. Adu hairamduna che adu paiduna thoki aduga Chigeduda iriba maming singdo amamamta kausili. Tauriba thabak mayamdo bank tugi manager lobagi interview ni. Misu mathang magi interview gi changnaki. Ilsi su makhong sekli bank atu yori. Aduga mayamna phamliba mafamduda phami.
Tomal na misong kaurakpana aroybada Ilsigi mapa yoraktuna. Ilsi salam yaubi bro. Yawe. Ibima changbirasi. Ilsi so sigli sangai aduga thongzinda leptuna. May I come in? Luhen nga sai kay file ama yengbagi nontharubado yengkhalai. Uri nga sai mana gari na thengkiba nupiduni. Maduda luhen nga saigi thokiba thodokdo niksingai. Ilsi so niksingai luhen ubada. Aduba interviewer phamliba singdugi maraktagi nupa amana. Yes, coming. Ilsi nupadana coming hairakpaduda changai. Aduga Ilsi na. Can I take it? Yes. Ilsi wakanda khali. Eigi Soura Mapi sina pengsigi mapu oiramale. Pamsadreda idi thabakamta. Ma'am ki file do amta yengzagi. Ilsi su wakal khalambadu toaga nupaduda file do pi aduga yengi. Aduga file do luhenda amu pirai. Nupaduna mu Ilsi da wahang khara hangai. Asumna pungsu asum chatkiduna interview tawbusu loiduna Ilsi su thoki. Interview room manungda nupa amana. Sir, hoziki nupi do masak su dum phajaini. Luhen su aduda khumai. Phajai. Ado sir, thabak to khanbirasi. Nasai mamangi mayamdudi kaya kadawdi. Hoi, khanasi. Asi hairamaga luhen thoki. Napado luhen thoki bada mathanta soli. Pakhang ariba Soura ise sida tarabane do. After 10 days, thabak haidok panomit Ilsi su imungi thabak tawri. Tanjaduda Ilsi gi phone da message ki ring ama lai. Maduda Ilsi su thabak tawrambado makut thadokpa yadabadagi phone do yengudri. Ilsi lamsang daini mama mapa su na leiri mathanta poi. Mahak masak phajai chungphiral chai. Yamna su smart oi. Ubada mahaki nokminong bamaithong sajimita ngamzabi misna ani. Tangang bichinbal khazaina mana madakutliba dimple duna hena magul happy. Mahaki mapana pharmacy dukal hangduna amadi mamana fisalon sa tawduna masaningol asibu chawna ba yokpi thakbi duna sembirakpani. Sandhya wisilaktuna Ilsi changmai thagali. Mama ibeni su sangai chakhumda. Ibema isabu kai thongdorige. Ima kangsai tawrage. Phare. Ado nangi thabakduna karam kanda haidokani haigene. Ilsi mamana thabak palakpaduda ningsingai madi thabak haidopana mitnega kawrurabani. Mama dawa amata hairamda pu hawaduna magi kada follow changki. Iveni su masana changki badada karino khana yeng hawi. Ilsi magi kada changduna phone adu lawduna ngasai lakhiba message tu yengi. Message sanduda. Message. Congratulations, Miss Ilsi. You have selected for manager post. You can start your job from tomorrow. Come at 9 clock in UFC Bank. Ilsi madu ubada harabana yadre aduga sakhumda sangai. Kaidawrino nangbo? Ima, ai thabak khale na message lai. Ha. Asengkiro nungaireda. Talaktada mapa ibo hasu halai. Hai, kaidawnarage ni mama. Ai ma, moi babong ngasidi ngan halai na. Ngasidi isa si inong nungaitabaduda nganna thonglo lamabani. Oh, ado nasana bisi thabak khale. Ha. Asengra ni mama. Hoi. Ado di nga jasi. Ai nga lairukige ko. Asi haiduna thoki ibohal Ilsi ibeni gana chakhumda mare mapang semhauri. Asuna namit ado hauki ayukni. Koroi pasu jinglon marumdagi yakairakli. Ilsi nganna hauduna thaba inkhang luisili. Asomda luhendi phamungda makokto phaijumna khumjinduna tumli. Maduda mama changaktuna. Hai ariba isau mapi. Hawgalu pung thengkhre. Office kaba nangdi amu haini. Hawgalu se, hawgalu. Asi haiduna masana bagi phaijupta singthai luhen sumamagi wahaiduda sauningai. Ima, aisi kaisu liba nati. Mi a Korea gi hero gaido. Moidi chahi 30 ga sura phau nupi thidana leiduni. Adudadi kanamta na ariba hairamoi. Aidi chahi 30 suda ngairiba. Sida ariba hainadi ko ima apokpi ai hainadi haisani. Hai, midi masak phajai ne. Aigi isadi yenga moigi kariya king kong do male. Isau na marol ama kaliba. Ai yengningde ko hawgalu. Asi haiduna thoki luhen su tan magi test tawriba warumda changki masa sengdokpa. Pungsu nipan tare Ilsi sak loiraduna mamaga mapaga kawi. Iveniga ibo halga su sangaktuna ahaw hawta thidana chaksari loiraga. Ibema ima loisilage. Kon singse ima loisilage thamu. Nang thabak join tawba namini. Aduna ne ngana saluko. Salo loisinjarozo. Yani ima.
So, yadi. Ibima, cholo. Nama mai lusinjerni. Elsie so mamaga mapaga na yadabadagi hagatuna, magi kada lusinba changki. Asomdana luhin so dress up doduna chaksaba thogli. Lao, akhoi isa ariba isaw mapi office tengkre. Luhin chaksaba changakpado mamana dumnaga hairakpaduda sauna saktu saramdabi thoki. Haima, saura malin he. Aduni nubi thiu yadradi, masi laknagi ko ay khangniba ma. Luhin sauna kari thoduna beng tamna lai. Amaramda Elsie so auto ngairi, minute kharagi matung auto laktuna Elsie so beng tamna lai. Luhin beng yoraktuna kada changki. Ikui na dana ligla su yoraktuna changi. Luhin magi kada famduna piwan tomal kauri. Sir, ay ko bibabu. Ang nabula ko manager do kauro. Sir, madam di yoraktri. Luhin mayumdagi kara sauna lakpaga fingalay. Tato manama lakpaga ay gal sangalo. Phagani sir. Asi haiduna tomal thoki tomal wakhanda. Panthoi debi manangi laibakse. Ngasi dinang kanbina ba leitre do. Taudore amasi yadre saurasi. Asumna thalokpada Elsie beng changakpadu uri. Madam, sir na madam bukada changaona. Ahoy. Elsie su lai Luhin gi kada. Luhin gi dor mapada lepi. Elsie wakhal khali duga. Asigi na pase. Isaw yam kan mane. Nahan thengnabada so ise tandi tan bane. Aduba magi makhada laibani na upai leitre. Elsie nangi laibak. Asumna khangduna changai. Can I come in, sir? Asi haiduna mamit khana yengai. Elsie di Luhin gi mit yengdu ubada kire aduba ma phami. Thabakti hau phau hodri. Aduga matam chana laktri ge. Sir, auto ngaibada khara thengkre. Luhin magi asaw pumba haithari Elsie da. Kaino to ngaibade? Ha? Adudi nang sumai sum tawdurine. Elsie di kibana wa haiba phau lalat tawna. Sir, ay ahengdagi ngana laage. Ngasidi sir na ngakpiyo. Aigi bengsi thabak tawgedi matam chana law. Maram chadana suti lawbu yaroy. Aduga dress setpada setninggo setpasu yaroy. Rules ngala chalo. Natrabadi nangbu ayna thabak lawthokani. Masi khangna thabak taw. Ay sir. Thokro. Elsie so thokro haibadada thoglei. Aduga magi famfamda lai. Nabi masu masado pakatpagi sor hontoi. Tanjadu da nupa ama changai Elsie gi manakta. Manager anauba khanbadu natro. Khanglase aina accountant loina leibane. Ahoy, aigi ming na likla. Aigi na Rahul. Ado nang aikoi sir gi ming ama khangabo. Karamba ming? Soura boss kawi. Aikoi bank ki staff khudingna. Ado sir di khangdamne. Chanai ne magi isau siga. Ado isau kalaso aikoi sir se migi awana diam ubane. Adugumba afaba amadi leiboire. Hore, ikoi Soura boss uradi thabak tawdien chairni. Aisu salukhige. Hore nang police. Hoy. Asumna matama su hauki ngasi hayeng masem. Luhena Elsie bu ahanbu uba mikuptagi nungsibadi asum hengalei adubuma haidi haido ude. Elsie su wakhanda Luhen bu khanjai adubu nungsiba makti oiramgani haibasi mahak khallude. Nawma bengta rest timing da Elsie ga Rahul ga maya higa kai thoki. Talaktu da Luhen so mapanda tholokpada ure maduga masadu sauningba na yadre. Aduga ma amuk magi room da changki rest timing loreduna Elsie ga Rahul ga so changlei. Room da Luhen na tomal kauri. Aduda tomal sulaktuna sir aiko bibabu manager do. Aiga thaba masasi ready leiramona hayo hoje. Hagani sir. Tomas tholoktunna Elsie da Luhen na hairakpadu tamduna masumagi mathau atai tawki. Elsie tanditali Luhen ga thabak satpase. Elsie tanditali Luhen ga thabak satpase. Andubu mathak thomba officer ni na upai leite. Luhen su thogle madu ubada Elsie su Luhen gi matung inaduna thogle. Sir, ai thoge kaida chakane. Yare thoge tongo. Elsie upai leita tongi. Luhen na gari de sum thori khangabok yoraktuna. Khangabok garden thawzalei. Elsie di karino khali. Kumu yore. Elsie ngakli. Ahoy. Asum na makoy ani ticket kaktuna sangai. Luhen ni Elsie da yengtuna. Aduda fomo. Elsie su fomi. Luhen Elsie da mitkupta na yengaga. Nang miyot pa yang pambra. Ha. Nang Rahul ga kayang puningay. Elsie di Luhen gi wahang do karino khali.
Luhen amuk sauna. Nasindu kumo, tadro hangise. Luhen ge ilsiga gi mana khara nakna phamduna leiramba miyoi atai suyengai. Luhen sauna ngangbodo tabada. Aduda ilsidi ikaibana loire. Sir, dara holdi aiga kaisu thokna diye. Sum staff masel oibagi punbane. Kari, dara hol kaina. Aingondagi hanbagi kaubane. Nangaina kiyam nungsi khangbra. LCD Luhen gi wahaiduda maya karaga yengi. Aina haise fagi nade. Ai nang yam nungsi. Nang bu hanbo bada ai nang bu nungsi kre. Masira khangde. Love at first sight haido. Ado ai nangi pakum pame. Ilsing hakpana suloirami amadi marayda tali. Sir, aigi pakumdo khalakige. Ngasigidi chalase. Phare chalase. Adu aigi pakum hayeng piyo. Asi haiduna Luhen hawatki. Ilsi Luhen hawalaga chatki badada masado sornina tana honjay. Aduga masu inarei. Asumna punna satkiduna peng matam loiduna mayum hanaki. Asomduna ilsi yumgi thabak tawbaga changde Luhengi propose kutawduda. Amukso mathantanui aduga. Kaino, aigi simanung siro. Asukai basa maha udabada ikaw langba. Aduga ngasay mana propose tarapadana. Thamoyda karamba miholno khangdaba machongi. Aduna takpadi aina manung sire haira. Magido hayeng pakumpiyo haiba. Kay pini ide. Asumna sung wakal khalli amaramda Luhen phamungda hiptuna wakal tawi. Aina ngasidi thamoygi wahaikre. Eigi Soura mana ibu accept tohonbirogo. Aigi thamoygi ahanbaso aroibaso oijake. Atangbu nuksibase. Asumna namit taraktuna ahingi amamba masu loiki ayukni. Ilsi beng chanaba loisili masadu si papa khali. Luhen sungasidi ngantana masaga do kiri misal mangda. Lay masusangai Luhen mamasangakpada ubada. Chaklore boima. Karay di sakno thongdri. Nahan kay di ay nathongbidana. Aduna ngasidi ay ngamdre. Nang nubi thidri phawdi nangi thabak na sana tawzo. Kaino ima haiduba. Ai di ba phai phai. Ngasi yong ko ai tawgiyo. Asi hairamaga magi kadagi thoki. Nangna phanaba siluko. Mama mana la hauri aduba Luhen di thokre gari do thauduna. Ngayaki matung beng yoraklabada Luhen magi office room da changkre. Ilsi su mihunga suda kay office lai. Room dana Luhen Tomal kawi. Tomal sisanglatuna. Sir kawi babu. Ta Tomal. Ilsi do. Horil punga madwaida thabak sakadabana hayo. Hoy sir. Asumna Tomal na Ilsi da pao hairamaga chatki. Ilsi su solhauri mathanda. As ay diba mihul sudrada. Asumna pung chatkibana nungtilgi pung amatarakli. Luhen masaga do haifet post semaga thoglei. Ilsi su Luhen tholakpada masu hawalaktuna matung inarei. Makhoyani gari thoraga moiranglomda haithare. Aduga achikpa mafam amada khami. Luhen ni Ilsi gi thong hangdoktuna kumo. Ilsi su kumai. Ai pakum pame. Sir, ekhoidi lairabine. Ipa amadi ima lairabina chaunaba wana yoksarakpine. Sir oigadi yamna thakhinai. Ai madu darka tade. Aigi haibo nang naibu thamoisena nungsibiba. Ai lairaba ina khunba khaide. Aduga igi imasu maduda tukathiba nupi nate. Sir, ai kay haigadabano. Nangna nungsidrasu nungside hayo. Ai kaisu hairoi. Aidi aigi thamoigi wa haijakre nafamda. Sir, aisu Sir bunungsi. Sir na ibu punsigi thadokpiganu ko. Luhen Ilsigi pakum tabada haraubana napi mabu makut paiduna singsili. Aduga mathanungda chetna koli. Ayam harawi. Nang boina punsigi thadoi. Asum nang ehak wa ngangnadana leiraba matung Ilsina Luhengi mathadagi mamai hegalaktuna. Sir, chalase. Thengkre. Lam lape khoina laise. Hoi. Asum na makhoyani gari thauraga lai. Asum tharapana lambida gari ado engine lepki. Luhen kaidorabano khana gari dagi kumthaduna yengbada gari ado engine yaramdre. Sir, kaidokrage. Sidi engine yadraba male.
ꯑꯁ ꯐꯔꯛ ꯇꯥꯏꯗ ꯋꯥꯔꯛꯁꯣꯞꯁꯨ ꯑꯝꯇ ꯎꯗꯦ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯦ ꯀꯃꯥꯏ ꯇꯧꯅꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯝꯁꯤ ꯐꯅ ꯂꯥꯞꯅꯗꯤ ꯍꯥꯏꯊꯔꯨꯕꯅ ꯈꯨꯗꯣꯡ ꯆꯥꯗꯕꯁꯤ ꯅꯪꯂꯤ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯗꯣ ꯂꯨꯍꯦꯟꯁꯨ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯪꯗꯨꯅ ꯏꯜꯁꯤꯗ ꯏꯕꯥꯅꯤ ꯈꯣꯡꯅ ꯁꯨꯝ ꯆꯠꯂꯁꯤ ꯑꯗꯨꯒ ꯌꯨꯝ ꯑꯃꯗ ꯆꯪꯉꯁꯤ ꯑꯩꯗꯤ ꯐꯣꯟꯁꯨ ꯃꯩ ꯌꯥꯎꯗ꯭ꯔꯦ ꯏꯜꯁꯤꯁꯨ ꯃꯥꯒꯤ ꯐꯣꯟ ꯂꯧꯊꯣꯔꯛꯄꯗ ꯐꯣꯟꯗꯨ ꯃꯩ ꯌꯥꯎꯗꯕꯒꯤ ꯑꯣꯐ ꯂꯩꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇ ꯏꯜꯁꯤꯁꯨ ꯍꯣꯏ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯡꯅ ꯒꯥꯔꯤ ꯊꯝꯃꯝꯗꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯌꯨꯝ ꯑꯃꯗ ꯆꯪꯗꯨꯅ ꯆꯪꯖꯐꯝ ꯅꯤꯔꯝꯃꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯗꯨꯅꯗꯤ ꯃꯣꯏ ꯆꯦꯜꯂꯛꯄꯅꯤꯅ ꯈꯜꯂꯤ ꯃꯣꯏꯒꯤ ꯆꯥꯛ ꯊꯣꯡꯕꯤꯗꯨꯅ ꯆꯥꯛ ꯄꯤꯖꯔꯤ ꯌꯨꯝꯗꯨꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯃꯅ ꯏꯕꯦꯝꯃ ꯌꯨꯝꯗ ꯄꯥꯎꯒ ꯄꯤꯈ꯭ꯔꯕꯣ ꯏꯜꯁꯤꯗꯤ ꯉꯛꯅ ꯀꯩꯕꯨꯅꯣ ꯏꯃꯥ ꯌꯨꯝꯗ ꯆꯦꯟ ꯆꯣꯡꯕꯒꯤ ꯄꯥꯎꯁꯤ ꯄꯤꯈ꯭ꯔꯕꯣ ꯄꯥꯈꯠꯅꯔꯝꯒꯅꯤꯅꯦ ꯅꯣꯏꯕꯣ ꯍꯜꯂꯛꯇ꯭ꯔꯦꯅ ꯏꯃꯥ ꯑꯩ ꯐꯣꯟ ꯃꯩ ꯌꯥꯎꯗ꯭ꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯆꯦꯟꯕꯁꯨ ꯅꯠꯇꯤꯌꯦ ꯒꯥꯔꯤ ꯌꯥꯗꯕꯒꯤ ꯇꯧꯕꯅꯦ ꯏꯕꯦꯝꯃ ꯅꯪꯅ ꯆꯦꯟꯕ ꯅꯠꯇꯦ ꯍꯥꯏꯔꯁꯨ ꯅꯨꯄꯤꯅ ꯅꯨꯄꯥ ꯑꯃꯒ ꯑꯍꯤꯡ ꯂꯦꯟꯈ꯭ꯔꯕꯗꯤ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯆꯦꯟꯕ ꯆꯤꯡꯏ ꯑꯗꯨꯅ ꯅꯈꯣꯏꯅ ꯆꯦꯟꯗꯦ ꯍꯥꯏꯔꯁꯨ ꯌꯥꯔꯔꯣꯏ ꯏꯜꯁꯤꯗꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨꯗ ꯈꯨꯝꯗ꯭ꯔꯦ ꯑꯗꯨꯒ ꯂꯨꯍꯦꯟꯗꯤ ꯇꯨꯃꯤꯟꯅ ꯋꯥ ꯉꯥꯡꯗꯕꯤ ꯆꯥꯛ ꯆꯥꯔꯤ ꯑꯗꯨꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤꯁꯨ ꯇꯧꯔꯤ ꯑꯁꯨꯝꯅ ꯆꯥꯛ ꯇꯣꯛꯑꯒ ꯊꯕꯛ ꯂꯣꯏꯗꯨꯅ ꯃꯥꯒꯤ ꯇꯨꯝꯕ ꯆꯪꯅꯈꯤ ꯏꯜꯁꯤꯁꯨ ꯆꯪꯉꯛꯏ ꯁꯥꯔ ꯏꯕꯥꯅꯤ ꯀꯃꯥꯏ ꯇꯧꯅꯦ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯏꯕꯥꯅꯤꯒꯤ ꯂꯥꯏꯕꯛꯅꯤ ꯑꯗꯨꯕꯨ ꯁꯤꯅꯁꯨ ꯐꯔꯦꯗ ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏꯔꯛꯄꯁꯤ ꯋꯥꯔꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯌꯥꯔꯦꯗ ꯅꯠꯇ꯭ꯔꯥ ꯏꯜꯁꯤ ꯃꯇꯧꯗꯨꯗ ꯃꯆꯤꯟꯒꯗꯨ ꯄꯩꯊꯣꯛꯑꯒ ꯑꯩꯒꯤ ꯁꯧꯔꯥ ꯃꯄꯤ ꯍꯥꯏꯁꯤꯅꯤ ꯂꯨꯍꯦꯟꯁꯨ ꯏꯜꯁꯤꯅ ꯍꯥꯏꯕꯗꯣ ꯍꯧꯅ ꯍꯥꯏꯕꯒꯤ ꯇꯥꯔꯗꯨꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯅꯥꯗꯨ ꯄꯥꯏꯔꯒ ꯂꯩꯔꯤ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯍꯣꯏ ꯑꯩꯒꯤ ꯁꯧꯔꯥ ꯃꯄꯤ ꯍꯥꯏꯕꯅꯦ ꯀꯩꯅꯣ ꯅꯥꯌꯦ ꯊꯥꯗꯣꯛꯑꯝꯃꯤ ꯁꯧꯔꯥ ꯃꯇꯧꯗꯨ ꯂꯨꯍꯦꯟꯁꯨ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯄꯒꯨꯝ ꯄꯥꯏꯔꯤꯕ ꯅꯥꯗꯨ ꯊꯥꯗꯣꯛꯇꯨꯅ ꯏꯜꯁꯤꯕꯨ ꯃꯅꯥꯛꯇ ꯆꯤꯡꯁꯤꯟꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯁꯥꯗꯣꯛꯄ ꯂꯣꯡ ꯁ꯭ꯇꯣꯔꯤ ꯑꯣꯏꯅ ꯍꯥꯞꯈꯤꯕ ꯃꯥꯏ ꯁꯧꯔꯥ ꯄꯣꯁꯠ ꯑꯗꯨꯕꯨꯁꯨ ꯃꯌꯥꯝꯗ ꯑꯃꯨꯛ ꯔꯤꯄꯣꯁꯠ ꯑꯣꯏꯅ ꯄꯨꯖꯔꯛꯀꯦ ꯃꯗꯨꯕꯨꯁꯨ ꯃꯌꯥꯝꯅ ꯉꯥꯏꯕꯤꯔꯝꯃꯨ